हारिबा महारोय ani asigi mobile phone asigi location yengba matamda akhuna yamna mi pai po I Amukona Mizoram Leingakta Amadi Mizo MEEYAMDA state ADUDA LEIBA Meiteisingda Asoi Angam Thok-Handanaba appeal TOUBAGA LOINANA MADUNA North East PUMBADA awas CHEITHENG NANGHANBA yai HAINA PHONGDOKKHRE July 3 thiva khangdana leirakkiba mahairoi nupi macha ama nupa macha ama kuki singna fakhrabara haibagi jingnaba leibadagi kanna thigali Manipurda housing Toukhre irang asiga mari lenana unofficial oina Toukhre Mizoram da khundariba MEITEISingbu chatkinaba thamliba wafam asina makha satharaklabadi North East state Singda su achoba CHEITHENG lakpa yai maram aduna thawong asi khudakta handokpana pumnamaki yaifaba oigani haina All Manipur United Clubs Organization amukogi president PH Nando luwangna Mizoram gi lup Singda appeal tarakli Kwa kaithel da LEIBA amukogi office ta poire lemerol mera paibi apunba Manipur All Manipur Women's Voluntary Association Amadi amukona punna senduna pangthokiba paugi mifam amada nandona hai haukiba me ahumdagi lamdam asida thokliba sathiraba irang asiga mari lerena Mizoram da Toukhre na mafam aduda khunda leitaduna leiriba MEITEISingbu mafam aduda leiba yaroi haina thamliba wafam asina mioi kayada charangnaba thokhale thawong asida Mizoram Leingakta Amadi MEEYAMDA MEITEISingbu Asoi Angam Yaudana lokhatfam thokpa section tharang sing lokhatfam thoki Mizoram da thokliba charangnaba asina Manipur ga yumlo nariba state sing maru oina Assam gi state sing nasu tahaba firap lobidanaba luf ahum gi mahut sinduna nandona appeal tarakli thokliba irang asi maikai kayadagi loishinaba kanna honaringai charakta Mizoram da irang makha samtharaknaba honariba sing Mizoram lengana wari ningtina sanaduna loishinbiu MEITEISingbu mathakta pamdaba thodok thoraktanaba Mizoram lengakna hona hodrabadi irang asina North East state sing dasu sandoraklabadi achoba CHEITHENG nangminagani India lengana su pukchel singna awang nopok state sing da thokliba wathok sing loishinaba honabana khwaidagi chumba khongthang oigani loinana Manipur gi loising kayada leiriba Mizoram macha singna pamdaba thodok thokhandanaba honaminasi haiki Yamna Manipura Santi Leingaba Monsi Lakaba Oneli Cherachida Muk Mizoram di Khangkhongdana Mizoram di CSO Khana an official oina MEITEISingda Mizoram thado sakhinaba wafam tampa asinasu amuk irang sigi maiwon se karonda sakkedun haibagi nanghanba miyamda phawriba se asi khangna Mizoram sarkarna Mizoram miyam thabuk tawiyo karigumba Manipur thokriba irang ase masig mai lenena Mizoram da mu irang si sandrok targadi tongan ba North East ki mafam singda amadi India ki mafam singda irang si matang sandok kiduna yamne hena pakthok chokthok priba mu lakani maduma pakthok chokthok priba mama lakagadi madu Mizoram da MEITEISing sakkinaba hai bisinau sing adudagi hokpani hana miyam logini maduna Mizoram gi santi pambi sinau sing Mizoram gi government adagi hongnasu mafam da leiba MEITEISingbu ningthina protection bibiba napi sendida leiba usi sa leibido madugi mongda makhata na tamak leibiu aduga pamdaba thokdok kudimak thokdana bai koi punama panumina service amukogi maikaidagi appeal tawjabani Tha asigi tang tarukdagi mafam khangdana mangkiba mahiroi ani hizam luwangbi amadi fizam hemanjit ki langla langjal tha asigi tang kuntra fawgi manungda Manipur lengana puthokpa ngamdrabadi mathang numitagi Manipurda leriba school singi mahiroi sing punsinjuna akanba khongjang changsilagani haina TZ Higher Secondary School Students Union gi General Secretary Mansi Sagolsem haikre wafam asingasi TZ Higher Secondary School da pangthokiba pawgi mifam amada mhakna phongdokibani mafam khangdana mangkraba mahiroi ani hizam luwangbi apokpa hizam kulazid TZ Higher Secondary School amadi fizam hemanjit apokpa fizam ibungobi kindergarten school gi mahairoi ani ase tha asigi tang taruki ayupung 9:35 khara helakpa matamda kaisampatagi motorcycle amada chatkibani makoi ani satkibagi CCTV footage amagi matung ina nambol fawa chatmin naramba thengnaki haina mansina paudamki nakal amaromda police tagi fangba paw amagi matung ina mahairoi ani asina season naramba mobile phone sing kwakta gi mafam amada switch off tawki haina phongdorakli loinana nongmanini gi matungda mahiroi fizam hemanjit gi mobile location yengba matamda Churchandpur district gi manung chanba lamdan hariba ko ki khun amada anoba sim card hapsinduna mobile adu sizinabagi khudam fangki mobile phone aduda nongna hapsilaki ba sim card adu Lingni Chong apokpa Janglen Leifam Ingo Rock Lamdan Hariba Ming Asida Leramba Thengnaki Hainasu Phongdoki Hizam Hemanjit Hariba Nupa Asigi
ꯐꯣꯟꯁꯤꯅ ꯂꯝꯗꯥꯟ ꯍꯥꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯨꯜ ꯑꯃꯗ ꯂꯣꯀꯦꯁꯟ ꯑꯁꯤ ꯐꯪꯏ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯝ ꯑꯁꯤꯁꯨ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯂꯩ ꯆꯦꯟꯖ ꯇꯧꯈꯤꯕ ꯃꯤꯡ ꯑꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯂꯣꯀꯦꯁꯟꯁꯤꯅ ꯀꯧꯇꯥꯗ ꯐꯪꯏ ꯃꯥꯡꯈ꯭ꯔꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯃꯈꯣꯏ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯃꯥꯡꯈ꯭ꯔꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯁꯤꯒꯤ ꯂꯝꯉꯥ ꯂꯝꯖꯤꯜ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯦꯠ 30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯂꯨꯞ ꯀꯌꯥꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ